नुपी मचा अमन चेनख्रगा नंगना अदुक यामना सोंथगदब नतेदा नंग नसागी स्टेटस नसाना खंगजदब याम माले नंगको नंगिदमक्ता करी वाटलिगे कैसु लैतब मादिने माना तौजगिब पापतुगी फलदुम फंगनी लमजिंगी सावबा माना करीमनरिबा वाहैदुना पामुबगी पुकनिंगबु खजिक्तंग ओइरबसु फाथबिरी नुंगसिबा अपाम्बा खुदिंगमक महौसागी खुदोलनी अमुकसु काइनबा लापनबना नुंगसिबागी असेंगबा मगुन ओइरिदरा थमोगी नुंगसिबा पुकनिंगी अपाम्बा पुमनमक अरेंबनी मिकुप अदुदा वारी परिंग अदुगी लोइफमगी चखैगी वांगमदनी लेपलिबा पामुबना सेंथरिबा मितलुगी पिरांग मरिक अदुना पामुबना महाक अदुबु नुंगसिखि हाइबसु तागली पामुबा मखुत अदुना ममित अनिदा फटफट नानथोकलगा मखा तारई कैसुबुदि खंदेदा अदुदा मागी मिनंबा वाहिसिंग अदुदा पेंदबा खक्तनी से फरिसे मासु मागी नुंगाइनी खनबा अमदा चचखिबनी मसिदी ताइबंगी हौना सानी मसिदा आई करिसु माइन तौररोइगेदा अदुनी अदुमाइनी नुपा थोकना लेयो नंगे बिजनेस चाखटनबा होटनर लोइरी अतैदी साइता थमको नुपी हाइसदी नंगे अमा सोइदना तमलगा लैरबनी मधुगिदमक्ता अखोइना वाखल नुंगांगदबा नतेको अनि अदु कैफे अमदा चंगलक्लगा कॉफी कप अममम थक्लगा वारी ngaihak makha tana amuk satnai pamuba normal oide haiba lamjingna khangi adubu mind divert taunanaba topic change taunanaba kanna honai thamoye kachinda lot na lakchabi mahakni lot na sena jabi sumatani nungsiba sumatani adubu pumnamak arembani pumnamak minambani nungsibagi haurakphamda khudi thire pamuba नुमिदांग दु चाक चासनबा इया यादे मयाम इकोई कोइना चारिबा अदुदा फमलबसु मसादु इमंग मंगलगा लै मनी चंद्र मचागी मतौ अदुदा हाइरई कैदौरे चाक ममांगदा फमलैसे फनदि कोइरेदा पामुबा हाइफेट मंगक नोन खटलगा हाइरई भबो कैसु दौदेदा निंगथिबिसु मरक्तुदा अमुक यावसिलै अदुने ngसाइदैने तातोनसे उंगला सुम फमलिसे कैदौरबनो खंगदे पामुबा साउना खुमलै करीनो है चाक चागे दुलैदि पंगांग गांगलदना चाक तु अमुरक अनिरक हुकचिलगा फुक हौगटलगा थोखरी मणिचंद्र मचाबु येंगलदुना गांगहौई इपादिनेको नुपाना दुमना वखल इसोन सोन थबा मानबा मतौसी हाइनदेनेको नुपादी नुपा थोकना लैबा तमु नंगसुनिने नुपीदी नुपीदौना लैयु नफीना रोन सेटपदा मिट नाबा तौगनु खंगलब्रो चाक ने हेक्ता चाबसिदने अमुक गांगसिल अबन पेंजै हे दिंगथिबी मपादा ममित अदु मुन्ना येंगसिले मयामना चाक चारिबा अदु अयिंगबिना अवात अपा येंगसिनबा होटनरी नंगसु चानबा तौरोदना इबेमा यानी पाबुंग ऐ तामो लाक्लगा चारगे मासु योरअनी हरे फरे फरे अदुदी इपा हवले हे चारिबा सिंग अदु अयिंगबिगा निंगथिबिगना लुइसिननबा होटनरी चलो चलो नंग लाइरिक पाजरुरो इनामा लुइसिलगे यानी इनामा अदो अबुंगोदी हगोट्रिसे कमाइन तौदोइनो हा ngaihak lairagane ai haudoklage aduga chakse punne hek chaminarage ahen besu laktuna chakhumna changlai babungoidi chakhrabra chakre tamogi chak thangdoraklage ningthibina amo tamojo ekhoi ta tondo chak chaw yadabani kaidorabano khangdi अहेनबना अमुक कैदौरगे हाइसिबो नते माबु माइकादा लैख्रब्रो निंगथिबिना अमुक होय ngaihak ओइरबनी चंखिबा अहेनबा पामुबगी कादा प्रप्रप चंगलै पामुबा फमुंगदा लोंगना हिपलगा लै मयामबा चंगलकपा उबदा फुक हौगटली अहेनबना कैदौरे कैसु तौदेदा तामो कैगिनो चाक चादे हाइसिना कैसु तौदिए तामो सुम चानिंगद्रबा चाकु चानिंगदबा याब्राने करी करी चासलुरगे नुमिदांग वाइरमदो होटल लगी हलकपदा लंबीदा इमानबा मा थेंगनदना कई कईनो खरा चारकलुरे अहेनबना अमुक
ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎ ꯃꯗꯨ ꯅꯪꯅ ꯈꯪꯅ ꯆꯠꯀꯗꯕꯅꯤꯀꯣ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯨꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯃꯗꯨꯈꯛ ꯂꯣꯠꯄ ꯌꯥꯔꯣꯏ ꯄꯥꯝꯃꯨꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯅꯅꯕ ꯍꯣꯠꯅꯩ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯈꯪꯏ ꯅꯌꯥꯝꯕꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯨ ꯇꯜꯂꯤ ꯅꯁꯥꯅ ꯚꯥꯞ ꯇꯥꯖꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯛꯊꯔꯒ ꯂꯩꯔꯒ ꯑꯗꯨꯛ ꯆꯥꯎꯕ ꯍꯣꯇꯦꯜ ꯑꯗꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯗꯧꯔꯤꯅꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯪ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯪ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯗꯨ ꯈꯪꯅꯅꯦ ꯅꯪꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯟꯇꯦꯟꯁꯟꯁꯨ ꯈꯪꯅ ꯅꯪ ꯊꯕꯛ ꯇꯧꯕ ꯐꯩ ꯑꯍꯦꯟꯕꯁꯨ ꯀꯥꯗꯨꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯀꯥꯗ ꯅꯣꯕꯦꯜ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯇꯩꯃꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯁꯦ ꯁꯪꯒꯣꯝꯁꯦ ꯁꯤꯗ ꯊꯝꯂꯒꯦꯀꯣ ꯍꯣꯏ ꯇꯩꯃ ꯑꯕꯨꯡꯉꯣꯗꯤ ꯊꯛꯈ꯭ꯔꯕꯣ ꯊꯛꯈ꯭ꯔꯦ ꯅꯪꯁꯨ ꯊꯛꯆꯜꯂꯣ ꯏꯪꯈ꯭ꯔꯅꯤ ꯍꯣꯏ ꯊꯛꯂꯒꯦ 이때마 ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯌꯨꯛꯅꯤꯅꯅꯦ ꯀꯩꯁꯨ ꯍꯥꯎꯔꯣꯏꯗ 이bungo ꯍꯋꯥꯏ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ 이론ꯕ ꯑꯃꯒ ꯇꯧꯔꯒꯦ 이때마ꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯔꯥ ꯆꯠꯀꯅꯤ ꯐꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯅꯤ ꯁꯪꯒꯣꯝꯁꯦ ꯊꯛꯆꯜꯂꯣꯀꯣ ꯄꯥꯝꯃꯨꯕ ꯁꯪꯒꯣꯝ ꯑꯗꯨ ꯄꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯊꯩ ꯃꯅꯤꯆꯟꯗ꯭ꯔ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯗꯧꯔꯤꯅꯣ ꯄꯥꯕꯨꯡ 10 ꯅꯪꯅꯕ ꯆꯠꯀꯗꯕꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯆꯠꯄꯗ ꯈꯔ ꯊꯤꯜꯂꯝꯃꯣ ꯑꯗꯨꯗꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯅꯔꯤ ꯄꯥꯝꯃꯨꯕꯁꯨ ꯃꯐꯤ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯅꯤꯡꯊꯤꯕꯤꯁꯨ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯅꯤꯡꯊꯤꯕꯤꯅ ꯇꯥꯇꯣꯟ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯏꯔꯦ ꯍꯣ ꯐꯖꯔꯦ ꯂꯥꯏꯁ꯭ꯔꯝ ꯄꯥꯝꯃꯨꯕ ꯈꯨꯃꯟ LPK ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯉꯥꯡꯅ ꯉꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯞꯄꯗꯤ ꯅꯃꯤꯠꯇꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯊꯣꯛꯂꯛꯀꯅꯤ ꯏꯁ ꯌꯥꯝ ꯀꯤꯖꯍꯜꯂꯦ ꯑꯁꯦꯡꯕ ꯄꯥꯝꯃꯨꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕꯤꯔꯝꯂꯒ 마수 호텔 담나 ꯆꯠꯈꯔꯦ ꯊꯣꯏꯕꯤꯁꯨ ꯅꯥꯒꯥꯃꯄꯥꯜꯗ ꯂꯩꯕ ꯁ꯭ꯇꯨꯗꯦꯟꯠ ꯒꯥꯏꯗꯦꯟꯁ ꯁꯦꯟꯇꯔꯗ ꯇ꯭ꯌꯨꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯐꯣꯔꯝ ꯄꯤꯁꯤꯟꯕ ꯂꯥꯛꯏ ꯁꯔ ꯅꯍꯥꯟꯒꯤ ꯐꯣꯔꯝꯗꯨꯅꯦ ꯌꯥꯔꯅꯤꯀꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯣꯀꯦ ꯌꯥꯔꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯖꯔꯛꯂꯒꯦ ꯑꯗꯣ ꯁꯣꯝꯒꯤ ꯁꯕꯖꯦꯛꯁꯦ ꯃꯦꯊ꯭ꯁ ꯐꯤꯖꯤꯛꯁꯅꯤꯀꯣ ꯍꯣꯏ ꯁꯔ ꯑꯊꯨꯕꯗ ꯀꯟꯇꯦꯛ ꯇꯧꯖꯔꯛꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯣꯏꯕꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯍꯦꯟꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯍꯦꯟꯕꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯌꯥꯅꯤ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯁꯔ ꯑꯩꯒꯤꯁꯦ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯃꯈꯛ ꯄꯥꯝꯖꯕ ꯀ꯭ꯂꯥꯁꯁꯦ ꯀꯌꯥ ꯑꯣꯏꯔꯕꯅꯣ ꯑꯗꯨꯒ ꯃꯤꯅ ꯀꯌꯥ ꯀ꯭ꯂꯥꯁꯇꯤ ꯌꯥꯝꯕ ꯅꯠꯇꯦꯗ 4 ꯈꯛꯇꯅꯤ ꯃꯔꯨꯑꯣꯏꯅ ꯃꯦꯊ꯭ꯁ ꯐꯖꯅ ꯇꯥꯛꯄ ꯉꯝꯕ ꯑꯃꯈꯛ ꯄꯥꯝꯖꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯍꯦꯜꯞ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯁꯣꯝꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇ ꯃꯦꯟꯁꯤꯟꯕꯤꯌꯨ ꯁꯣꯝꯗ ꯍꯣꯏ ꯌꯥꯅꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯃꯟꯗꯦꯁꯤꯗꯒꯤ ꯍꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯣ ꯃꯇꯝꯁꯦ ꯑꯌꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯅꯨꯡꯊꯤꯜ ꯑꯣꯏꯗꯣꯏꯔꯥ ꯃꯇꯝꯗꯤ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯇꯧꯁꯦ ꯄꯨꯡ 4 ꯁ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯀꯣ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯄꯔ ꯃꯟꯇ 3000 ꯂꯥꯛꯀꯅꯤ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯐꯅꯤ ꯁꯔ ꯑꯍꯦꯟꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯎꯟꯇꯔꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯜꯂꯤ ꯂꯥꯛꯂꯤꯕ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯗꯨ ꯊꯣꯏꯕꯤ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯅꯥ ꯍꯦꯜꯂꯣ ꯁꯣꯝꯕꯨ ꯊꯣꯏꯕꯤ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ
ꯑꯩ ꯁ꯭ꯇꯨꯗꯦꯟꯠ ꯒꯥꯏꯗꯦꯟꯁ ꯁꯦꯟꯇꯔꯗꯒꯤ ꯇꯧꯖꯔꯛꯄꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯟꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯤꯡꯖꯃꯩ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏꯗ ꯀ꯭ꯂꯥꯁ 4ꯒꯤ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯅ ꯁꯣꯝ ꯆꯠꯄ ꯇꯥꯔꯦ꯫ ꯃꯇꯝꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4꯫ ꯍꯣꯏ, ꯊꯦꯡꯛꯌꯨ ꯁꯔ, ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯔꯦꯟꯇ ꯍꯜꯂꯛꯇꯨꯅ ꯐꯤ ꯍꯣꯡꯂꯒ ꯄꯣꯊꯥꯔꯤ꯫ ꯃꯥꯒ ꯔꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯔꯣꯁꯅꯤꯁꯨ ꯐꯤ ꯂꯧꯁꯤꯜꯂꯨꯔꯒ ꯆꯪꯂꯛꯏ꯫ ꯔꯣꯁꯅꯤꯅ, ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯣ? ꯑꯗꯣ ꯑꯩꯒꯤ ꯍꯣꯝ ꯇ꯭ꯌꯨꯇꯔꯒꯤꯗꯣ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯐꯪꯉꯤ ꯁꯤꯡꯖꯃꯩꯗ꯫ ꯑꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ꯫ ꯅꯪꯅ ꯋꯥꯖꯕꯗꯣ ꯏꯁꯣꯔꯅ ꯍꯦꯛ ꯎꯕꯤꯔꯦ꯫ ꯍꯣꯏ, ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯔꯦ꯫ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯖꯕꯁꯦ ꯊꯨꯡꯂꯦ꯫ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯍꯧꯔꯛꯂꯅꯤ, ꯃꯁꯤꯅ ꯃꯔꯣꯜ ꯑꯃꯅꯦ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯗꯨ ꯑꯗꯥꯑꯅ꯫ ꯅꯪꯅ ꯍꯥꯏꯗꯣꯔꯛꯂꯤꯗꯨꯒꯅꯦ, ꯅꯪꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯖꯗꯦ꯫ ꯅꯪꯁꯦ ꯁꯥꯏꯟꯁꯀꯤ ꯁꯥꯇ꯭ꯔꯅꯤ, ꯈꯪꯂꯕ꯭ꯔꯣ? ꯍꯩꯃꯥ, ꯁꯥꯏꯟꯁ ꯑꯗꯨ ꯑꯗꯥꯒꯤ ꯋꯥ ꯅꯠꯇꯦꯗ, ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯥꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯂꯥꯏꯇꯤꯟꯁꯦ ꯌꯥꯝ ꯊꯥꯖꯩ꯫ ꯔꯣꯁꯅꯤꯅ ꯑꯃꯨꯛ, ꯑꯩ ꯑꯃꯅꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯑꯗꯣ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯒꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯍꯣꯏ ꯌꯥꯏꯌꯦ, ꯑꯩꯁꯨ ꯄꯩꯁꯥꯗꯤ ꯀꯌꯥꯕꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯔꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯩꯁꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯔꯣꯁꯅꯤꯅ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣ ꯍꯥꯏꯗꯦ, ꯑꯩ ꯄꯨꯊꯣꯛꯂꯒꯦ ꯂꯥꯛꯑꯣ, ꯐꯤ ꯍꯣꯡꯗꯣꯔꯛꯑꯣ, ꯗꯨꯀꯥꯟ ꯆꯠꯂꯨꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯉꯥꯏꯈꯣꯍꯦ, ꯑꯩ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯑꯦ, ꯍꯣꯏꯗ, ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯥꯏꯔꯁꯤ꯫ ꯊꯣꯏꯕꯤꯒ ꯔꯣꯁꯅꯤꯒ ꯄꯨꯟꯅ ꯗꯨꯀꯥꯟꯗ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯁꯤꯡꯖꯃꯩ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏꯗ ꯑꯍꯦꯟꯕꯒꯤ ꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯏꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯕꯅ ꯌꯨꯝ ꯑꯗꯨꯁꯨ ꯊꯣꯏꯅ ꯊꯤꯕꯗ ꯋꯥꯗ꯭ꯔꯤ꯫ ꯊꯣꯏꯕꯤ ꯌꯨꯝꯗꯨꯗ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯃꯇꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠ ꯑꯃꯨꯛ ꯏꯀꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯒꯦꯠ ꯑꯗꯨ ꯈꯪꯉꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯅꯤꯆꯟꯗ꯭ꯔ ꯏꯉꯛꯉꯛꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯀꯅꯥ ꯊꯤꯔꯛꯄꯅꯣ? ꯊꯣꯏꯕꯤꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ, ꯏꯛ ꯑꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃꯕꯣ? ꯄꯥꯕꯨꯡ, ꯌꯨꯝꯁꯤꯕꯨ ꯂꯥꯏꯁ꯭ꯔꯝ ꯑꯍꯦꯟꯕ ꯈꯨꯃꯟꯒꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ, ꯃꯥꯅꯦ ꯃꯥꯅꯦ, ꯑꯩꯅ ꯃꯄꯥꯅꯦ, ꯏꯕꯦꯝꯃꯕꯨ ꯀꯅꯥꯅꯣ? ꯑꯗꯣ ꯃꯁꯥꯗꯤ ꯊꯕꯛ ꯆꯠꯈꯤꯅꯦ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯨꯈꯤꯁꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯄꯥꯕꯨꯡ, ꯑꯩ ꯁ꯭ꯇꯨꯗꯦꯟꯠ ꯒꯥꯏꯗꯦꯟꯁ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯆꯕꯅꯦ, ꯌꯨꯝꯁꯤꯗ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯅ꯫ ꯏꯍꯦ, ꯍꯩꯃꯥ, ꯉꯁꯥꯏ ꯍꯥꯏꯔꯝꯕꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥꯒꯅꯦ ꯄꯨꯟꯅ ꯆꯪꯂꯁꯤ꯫ ꯊꯣꯏꯕꯤꯕꯨ ꯃꯅꯤꯆꯟꯗ꯭ꯔꯅ ꯄꯨꯁꯤꯟꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ꯫ ꯂꯩꯔꯤꯕ ꯒꯥꯔꯤ, ꯁꯥꯔꯤꯕ ꯌꯨꯝꯁꯥ, ꯁꯨꯃꯥꯡ ꯃꯆꯤꯗ ꯁꯦꯝꯂꯤꯕ ꯈꯨꯠꯁꯦꯝꯒꯤ ꯂꯩꯀꯣꯜ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯌꯥꯝꯗꯨꯗ ꯎꯕꯗ ꯌꯨꯝ ꯑꯗꯨ ꯑꯆꯝꯕ ꯏꯃꯨꯡꯒꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤ꯫ ꯃꯅꯤꯆꯟꯗ꯭ꯔ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ, ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅ ꯍꯩ? ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒꯤ ꯑꯣꯖꯥꯗꯣ ꯂꯥꯛꯑꯦꯅ ꯍꯩ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤ ꯃꯄꯥꯟꯗ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯕꯦꯝꯃ, ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯑꯩꯁꯨꯅꯦ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ, ꯀꯔꯤꯝꯇ ꯀꯣꯏꯒꯅꯨꯀꯣ꯫ ꯑꯦ, ꯌꯥꯎꯖꯁꯅꯨ ꯌꯥꯎꯖꯁꯅꯨ, ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯊꯣꯏꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯗꯅꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨ꯫ ꯑꯌꯤꯡꯕꯤꯅ, ꯁꯤꯗ ꯐꯝꯃꯨꯀꯣ, ꯀꯩꯝꯇ ꯀꯣꯏꯒꯅꯨ, ꯑꯩ ꯅꯪꯒꯤ ꯁꯥꯇ꯭ꯔꯗꯣ ꯄꯨꯔꯛꯀꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯁꯦꯟꯅꯕꯤꯌꯨꯀꯣ, ꯏꯅꯝꯃ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ, ꯐꯝꯂꯝꯃꯣ ꯐꯝꯂꯝꯃꯣ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯌꯤꯡꯕꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯦꯝꯕꯨ ꯄꯨꯗꯨꯅ ꯑꯌꯤꯡꯕꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯅꯤꯡꯊꯦꯝ ꯎꯕꯒ ꯃꯁꯥꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯌꯤꯡꯕꯤꯅ, ꯁꯤꯗ ꯐꯝꯃꯨ, ꯅꯪ ꯐꯖꯅ ꯂꯩꯒꯗꯕꯅꯤꯀꯣ, ꯃꯤꯁꯅ ꯇꯥꯛꯄꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯕꯕꯥꯅ ꯐꯨꯖꯅꯤ꯫ ꯏꯕꯦꯝꯃ,
ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯃꯨꯛ ꯊꯣꯛꯂꯒꯦꯀꯣ ꯑꯩ ꯆꯥꯅꯕ ꯁꯦꯝꯂꯨꯈꯤꯒꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯣꯏ ꯏꯅꯝꯃ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯂꯩ ꯅꯤꯡꯊꯦꯝꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ ꯊꯣꯏꯕꯤꯅ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯅꯤꯡꯊꯦꯝ ꯀꯧꯏ ꯃꯤꯡꯁꯨ ꯐꯖꯩ ꯃꯁꯛꯁꯨ ꯐꯖꯩ ꯑꯗꯣ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯅꯪꯕꯣ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯔꯝꯃꯅꯤ ꯑꯗꯣ ꯍꯩꯇꯕꯒꯤꯅꯤ ꯇ꯭ꯌꯨꯁꯟ ꯇꯧꯗꯣꯏꯁꯦ ꯍꯦꯃꯥ ꯀꯩꯒꯤ ꯍꯩꯇ꯭ꯔꯤꯕ ꯅꯪꯗꯤ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯃꯤꯁ ꯀꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯅꯤꯡꯊꯦꯝ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯛꯏ ꯊꯣꯏꯕꯤꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯏ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣ ꯑꯗꯨꯕꯨꯔꯣ ꯇ꯭ꯌꯨꯁꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯒꯨꯝꯁꯦꯕꯀꯣ ꯕꯕꯥꯗꯗꯤ ꯃꯌꯥꯝ ꯀꯨꯏꯅ ꯇꯧꯋꯦ ꯍꯥꯏꯖꯤꯟꯁꯦ ꯑꯗꯨꯒ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯍꯌꯦꯡ ꯅꯪꯅ ꯑꯦꯛꯖꯥꯝꯗ ꯐꯦꯜ ꯑꯣꯏꯔꯛꯑꯗꯤ ꯃꯤꯁꯇ ꯕꯕꯥꯅ ꯆꯩꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯑꯁ ꯌꯥꯝꯅꯗꯤ ꯁꯥꯊꯤꯕꯅꯦꯕ ꯃꯤꯁꯇꯔ ꯆꯩꯗꯣꯏ ꯑꯣꯏꯔꯗꯤ ꯇꯣꯛꯑꯁꯤꯗ ꯑꯗꯨꯝ ꯇꯧꯔꯁꯦ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯌꯥꯝꯅꯗꯤ ꯀꯨꯏꯒꯨꯝꯁꯤꯀꯣ ꯑꯩ ꯃꯁꯥ ꯋꯥꯅꯤꯕ ꯍꯣꯏꯅꯦ ꯀꯨꯏꯅ ꯇꯧꯒꯨꯝꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯁꯀ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯁꯤꯀꯣ ꯀꯩ ꯋꯥꯔꯤ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯃꯁꯛ ꯑꯁꯨ ꯌꯥꯝ ꯐꯖꯔꯤꯁꯦ ꯀꯩ ꯆꯥꯒꯦ ꯍꯪꯗꯦꯕ ꯑꯁ ꯀꯩꯁꯦꯍꯦ ꯁꯦ ꯃꯤꯁ ꯋꯥ ꯍꯪꯒꯦ ꯅꯪ ꯃꯦꯠꯁ ꯍꯩꯅꯗꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯕ ꯈꯪꯗꯤꯌꯦ ꯃꯤꯁ ꯑꯗꯣ ꯃꯤꯁꯁꯦ ꯃꯁꯛ ꯌꯥꯝ ꯐꯖ ꯋꯥꯅꯤ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯅꯦ ꯁꯦ ꯃꯤꯁ ꯋꯥ ꯍꯥꯏꯒꯦ ꯅꯪꯒꯤ ꯔꯐ ꯕꯨꯛꯇꯣ ꯄꯤꯔꯛꯑꯣ ꯁꯤꯗ ꯅꯤꯡꯊꯦꯝ ꯕꯦꯛꯇꯨꯗꯒꯤ ꯅꯣꯠꯕꯨꯛ ꯑꯍꯟꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯊꯣꯏꯕꯤ ꯅꯣꯠꯕꯨꯛꯇꯨꯗ ꯀꯩꯀꯩꯅꯣ ꯈꯔ ꯏꯔꯦ ꯊꯣꯏꯕꯤꯅ ꯁꯦ ꯁꯤꯒꯤꯁꯦ ꯏꯔꯛꯑꯣ ꯃꯔꯝ ꯃꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯑꯁ ꯃꯤꯁ ꯇꯜꯂꯦ ꯑꯩ ꯃꯔꯝ ꯃꯣꯛꯅꯤꯡꯗꯦ ꯃꯤꯁ ꯁꯥꯎꯔꯒꯦ ꯑꯗꯨꯗꯤ ꯃꯤꯁꯁꯦ ꯉꯁꯤꯗꯪ ꯂꯥꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯁꯥꯎꯗꯣꯏ ꯃꯥꯜꯂꯤ ꯁꯦ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯁꯨꯇꯤ ꯊꯥꯗꯣꯏꯅꯤ ꯏꯊꯣꯔꯛꯑꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯤꯡꯊꯦꯝ ꯊꯣꯏꯕꯤꯅ ꯏꯌꯣ ꯍꯥꯏꯔꯤꯕꯗꯨ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯂꯒ ꯏꯔꯤ ꯑꯌꯤꯡꯕꯤꯁꯨ ꯆꯥꯒ ꯆꯥꯅꯅꯕꯒ ꯄꯨꯔꯒ ꯆꯪꯂꯛꯏ ꯑꯌꯤꯡꯕꯤꯅ ꯁꯦ ꯆꯥ ꯊꯛꯁꯤ ꯏꯕꯦꯝꯃ ꯁꯦ ꯑꯕꯨꯡꯉꯣ ꯅꯪ ꯑꯗꯨ ꯏꯕ ꯂꯣꯏꯔꯒ ꯁꯤ ꯊꯛꯎꯀꯣ ꯏꯕ ꯂꯣꯏꯗ꯭ꯔꯗꯤ ꯊꯛꯄ ꯌꯥꯗꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯏꯅꯝꯃ ꯑꯌꯤꯡꯕꯤꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ ꯏꯅꯥꯎꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯅꯝꯃ ꯃꯤꯡꯕꯨꯗꯤ ꯊꯣꯏꯕꯤ ꯀꯧꯏ ꯌꯨꯝꯗꯤ ꯂꯥꯞꯄꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤꯅꯤ ꯀꯛꯋꯥꯗ ꯔꯦꯟꯠ ꯂꯩꯕꯅꯤ ꯍꯧꯖꯤꯛ MUꯗ ꯐꯤꯖꯤꯛꯁꯇ MSc ꯇꯧꯔꯤꯌꯦ ꯍꯩꯃꯥ ꯐꯩ ꯀꯟꯅ ꯍꯣꯠꯅꯧ ꯏꯃꯦꯕ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯌꯦ ꯏꯅꯝꯃ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯁꯨ ꯁꯤꯟꯐꯝ ꯑꯃ ꯄꯥꯡꯕꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯈꯨꯡꯒꯪꯒꯤ ꯍꯧꯅꯕꯤ ꯂꯧ ꯎꯕ ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯁꯤ ꯅꯠꯇꯅ ꯊꯣꯏꯅ ꯇꯧꯗꯦꯗ ꯑꯣ ꯐꯩ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤ ꯏꯅꯝꯃ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯑꯣꯍꯣ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯕꯅꯤꯀꯣ ꯅꯪ ꯀꯩꯝꯇ ꯀꯣꯏꯕ ꯌꯥꯗꯦ ꯇꯣ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯅꯤꯡꯊꯦꯝꯒꯤ ꯕꯕꯥꯅꯤ ꯑꯍꯦꯟꯕꯅ ꯏꯕꯦꯝꯃꯁꯤꯔꯥ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯐꯝꯃꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯏꯆꯟꯒꯤ ꯊꯣꯏꯕꯤ ꯀꯧꯋꯦ ꯗꯗꯥ ꯑꯍꯦꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯩꯅꯅꯦ ꯑꯍꯦꯟꯕꯒꯤ ꯃꯄꯥꯅꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯛꯂꯁꯨ ꯌꯥꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯗꯗꯤ ꯍꯦꯛꯇ ꯀꯦꯔꯛꯏ ꯌꯥꯗꯦ ꯐꯨꯒꯦ ꯈꯜꯂꯁꯨꯅꯦ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯏꯆꯟꯅ ꯈꯔ ꯐꯖꯅ ꯁꯦꯟꯅꯕꯤꯕ ꯇꯥꯔꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤ ꯌꯥꯝꯕꯅꯤ ꯑꯩꯅꯦ ꯅꯣꯏꯅ ꯅꯝꯃꯁꯤꯅꯦ ꯑꯗꯨꯒ ꯅꯣꯏ ꯗꯥꯇꯣꯟ ꯑꯃꯁꯨ ꯂꯩ ꯃꯥꯗꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯒꯟꯗꯦ ꯂꯥꯛꯂꯁꯨ ꯊꯦꯡꯅ ꯍꯦꯛꯇ ꯂꯥꯛꯀꯗꯧꯔꯤꯅꯤ ꯑꯗꯨꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯤꯅꯦꯅ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯒ ꯅꯪ ꯄꯥꯕꯨꯡ ꯑꯍꯟꯁꯤꯒ ꯏꯆꯥꯁꯤꯒ ꯁꯤ ꯈꯛꯇꯅꯤ ꯏꯆꯟꯁꯤꯗꯤ ꯀꯩꯁꯨ ꯀꯣꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏꯗ ꯑꯍꯦꯟꯕꯗ ꯑꯃꯨꯛ ꯑꯗꯨꯗꯤ ꯐꯖꯅ ꯇꯧꯃꯤꯟꯅꯔꯣꯀꯣ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯑꯃꯁꯦ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯒꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯌꯤꯡꯕꯤꯒ ꯑꯍꯦꯟꯕꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯏꯕꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯍꯜꯂꯤ ꯅꯤꯡꯊꯦꯝꯅ
ꯁꯦ ꯃꯤꯁ ꯂꯣꯏꯔꯦ ꯂꯥꯟꯕꯁꯨ ꯌꯥꯎꯗꯧ ꯃꯥꯜꯂꯤ ꯊꯣꯏꯕꯤ ꯅꯤꯡꯊꯦꯝꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯀ꯭ꯂꯥꯁ 4 ꯀꯥꯔꯕ ꯅꯪꯅ 3ꯒꯤ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯐꯥꯎꯕ ꯂꯥꯜꯂꯦ ꯃꯤꯁ ꯁꯥꯎꯔꯅꯤ ꯁꯤꯗꯤ ꯑꯁ ꯃꯤꯁ ꯁꯥꯎꯗꯣꯏ ꯇꯧꯒꯅꯣ ꯀꯥꯎꯈꯤꯕꯒꯤꯅꯦꯕ ꯃꯤꯁ ꯀꯣ ꯂꯥꯏꯔꯤꯛ ꯇꯧꯔꯗꯤ ꯑꯩꯗꯤ ꯇꯤꯚꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯦ ꯁꯦ ꯃꯤꯁꯀꯤ ꯅꯥꯛꯇ ꯂꯥꯛꯑꯣꯁꯦ ꯅꯤꯡꯊꯦꯝ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯍꯌꯦꯡꯗꯩꯗꯤꯅꯦ ꯂꯥꯏꯔꯤꯛ ꯇꯧꯔꯤꯉꯩꯗ ꯇꯤꯚꯤ ꯌꯦꯡꯕꯩ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯉꯁꯤꯒꯤꯗꯤ ꯁꯨꯇꯤ ꯊꯥꯔꯗꯕꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯐꯖꯅ ꯇꯧꯗꯣꯏꯅꯤꯀꯣ ꯃꯔꯝ ꯃꯣꯛꯀꯗꯕ ꯃꯤꯁꯅ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯂꯩꯔꯛꯀꯗꯣꯏꯅꯤ ꯊꯣꯏꯕꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯊꯣꯏꯕꯤꯅ ꯃꯈꯥ ꯍꯦꯛ ꯌꯧꯕꯒ ꯄꯥꯝꯃꯨꯕꯁꯨ ꯐꯠ ꯆꯪꯂꯛꯏ ꯊꯣꯏꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯐꯠ ꯆꯪꯈꯤ ꯊꯣꯏꯕꯤꯁꯨ ꯌꯦꯡꯂꯨꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯌꯤꯡꯕꯤꯅ ꯏꯕꯦꯝꯃ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯇꯧꯔꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯍꯟꯕꯗꯤ ꯀꯔꯤꯗ ꯍꯟꯗꯧꯔꯤꯒꯦ ꯏꯅꯝꯃ ꯑꯩ ꯑꯣꯇꯣꯗ ꯑꯗꯨꯝ ꯍꯟꯕ ꯌꯥꯅꯤꯌꯦ ꯂꯝꯁꯨ ꯂꯥꯞꯄ ꯅꯠꯇꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯅꯝꯃ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯊꯣꯏꯕꯤꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯒ ꯄꯥꯝꯃꯨꯕ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ